akhoi constitution gi matungina concurrent list state list center list na laiba khotpa sidai sida akhoi gi law and order gi phibam je masidi pura state subject ni an haile Supreme Court na su mamangda mayam ta hiba lei here akhoi gi Manipur gi law and order situation je totally breakdown tawre fail oi da na mamangi paliba government mamangi panba government ese akhoi gi CM sinba khatani ko hauji su sapmana ba government double engine gi government center da su BJP Manipur da su BJP gi adum lei adubu akhoi gi leader sing sina amana oiraga phagadra amana oiraga phagadra hairaga irang si di prajada adum victimization tawgi phibam da adum leiba aduna akhoina maruina tawrise akhoina sidai sida mamang da som tai ko IDP gi angang nupi masa yang minor oiba sahi tare ta ngai ba ama akhoi suspected rape tawre ga murder di confirm tawre rape oibra oidabra haibadu gi di akhoi social media gi through the tabani madugi irang si yamna nungaitana leiringa sidai sida akhoi trongrau bi irang da pikiba angang masa anibu masidai sida yam tamthina moina hatpa mi imung da yam toba pose akhoi khudingmak na wahina phongdokpa ngamdre aduki matik thamoi sue thamoi sokpagi wadi jiribam da mamang da su akhoi nupi ahum amaga angang ahum amaga hatkiba da su amuk thoe Whereas adwagi matang sidai sida center government da hare Pahalgam attack da nupi yamagi magi luhongba nobagi honeymoon zatlinga da mai nupa du nupi digi mamang da terrorist sing na kapaga hatokpado madu da di India government ne hekta terrorist ni attack tawre e na haire raga operation sinduren heta tawi Whereas akhoi jiribam da siba angang singi di moi gi feeling amok aitabra aduga trongraubi da leiriba angang singsigi moi feeling amok aitabra akhoi gi honorable CM governor na kari hai khange ba magi masada masuda thomagadi akhoi gi di sidai sida kari dawre haiba da state authority su dawre sidai sida public mayam na haure eraga madugi protest over yaning da khotpa mayam se masigi haurakpa da akhoi gi swaida di valley area di magi mantri emere leibegi yum da sokini banglo sokini office sokini adana makai khudima da barricade tawre eraga lamben sa thokta chin da su yam inconvenience so eraga praja da pawada wan bai thabam taweba akhoi for example yeng se America Israel na land tawre iko ahan ba da bomb thadarakpa matam da Iran da elementary school lama angang minor sing na tamiba angang nipi masa singi school de attack tawrega angang chamaga yangkhai hen na subject to collection number se masi hatli ko ado hatpa sidai sida Iran gi supreme leader amasung magi gano sing sina magi official mayam sina tawreraga moina compromise tawroi hay Iran na sidai sida Prithvi da yamna powerful oiraba America masiga torko matam Iran akhoi ne siba tara so akhoi dignity lena sini akhoi hingbagi life se akhoi surrender tawroe na moi lepe whereas akhoi gi luchingba singi wakhal da adugumba wakhal da khanbi braba Iran da supreme leader amasung magi mi sing sina magi praja gi dam ta ang khanbi ba poche akhoi gi angang masa sina siraba sidai sida akhoi gi leiriba nupi leader sing nupa leader sing sina moi wakhal sidai sida moi kari ang khanbi ge ba adu khanlare yengoba adu moi na center government na khalli moi gi aim se 2027 da terrorist se loina muthapan terrorist sing se moi ga kapna gera muthaka tawba moi tawnaru so yai attack tawnaru so kapai naru so we have no comment moigi mathoni tawpham thokpani adubu whereas akhoi gi mission praja sing sidai sida kari da makta sukyam inhuman over torture doing adubu inhuman torture tawba sida state government gi ex gi shapi ni miyam se di paisa pi ni haibe mawon da mi bu paisa ga mantik na bo oiraga di moigi imung manungi masa masu sing du su hatu eraga paisa su pi ge na praja na haira di kamai tawni aduna masigi toriba law and order gi situation akhoi da toriba asu yamna awaba taiba potche mase akhoi praja khuding maksina bhatta bataba pawro ama leiko adu dei du da pawro lo kaino yairong sabirai da na ko my concern is important than others than politicians sing sina khale ai concern di ai vote ka ba ai politicalize ba ai gi mi voter leiba na khale ado voter sing oiba singna sidai sida masa pale makha pale sing long na begi phi long na begi benefit long na begi transfer and posting da ai kanaba phangbagi sidai sida ai gi paisa phangbagi ai gi thika gi paisa phangbagi ai gi commission suk tawbagi khotbagi adana adom do oina loina satle ai gi izati ai proof se
masigi status masigi dignity se karamda kamaina thangani karamna masi maintain tawre ga leigani ipai pu sing ngakpi ramba se tungi future gi damakta akhoi nang si kai tawgani haibagi wakhalon si di akhoi gi leader sing se madu khanbi dreba aduna akhoi na kari tawba tai ana haiba matamda makhoi gi wakhaldi akhoi gi nipi angang da thorakpa crime sing si wafanda moina akhoi se khajing masa moina ngakha moina ureba karigi no di akhoi gi asawa sang mayam sidai sida mayam yauri dana America gi president London dadi mayam UK dadi mi phabagi leireba buk tawbagi leireba ningthau masa oisanu leireba prince phari dana ado akhoi sidai sida su yawi hai yawdi hai tawraga mayam leireba aduna istin phaina leire ibase sexual crime mayam gi sex racket ta tawba phuding makse maside victim oiba singje angang masa pik iba ngatani aduna makhoi gi wakhalda angang amada bo mase na pale raga siba sidai sida o kana haireraga makhoi da kaima concern oideba sidane ba khoina thamui sa isi aduna akoina legally budi haini aduna akoina khangdabana lawni capital punishment piu na trial ama tawba matamda mi ama capital punishment trial tawdana yaroi trial ama tawba se court ni heta phukhaw di puthoga trial tawdong nate madugi prosecution na madugi charge sheet to phajana frame tawre raga charge sheet to frame tawraga prosecute tawre raga madu dei du da beyond reasonable doubt ta seneri ba mi mayam dugi mathak tu dei du da madu book tawre raga madu da trial tawra da bani trial tawba su sidei sida akhoi manipur gi bhardians en haire raga sugum mayam sidi NIA da loina sinna NIA da sinani NIA sinna raga wati pugin kayamna akhoi gi local area jurisdiction da ai trial court session trial mayam leirasi phawba da case ki karam babu speedy trial phangdana guwahati da leiba potu da akhoi na kayam yamna akhoi na madu da akhoi na physically appear to ngamduri no si de budi haini any victim family na traga accused ki degi madu sala aga di supreme court na direction pira madu phi puthok da bani court ka da ni haidana legal services ki through the p hai adugi piri ba poto pina na ba phangna na ba tanaru ba matamda madu implementation area da madu dei du da satning ibe interest party du dei du da yamna burden oidro karamna tanani karigi non hai matamda akhoi gi leijeri ba lamgi len valuation ni ka da na example se ama loge patam loge hai ba da pawba office lei meeting lei tri adegi sidei sida broadband ya de net ya de adegi computer generation tawba da generate tawde adegi officer meeting tawri officer saksa ba sakri system akhoi system sidei sida akhoi na masibu akhoi na kana ba phangba system amane na akhoi na karamna adopt tawraga akhoi hara horog ya duinu aduna aina overall loin subsan jaraga to my understanding the di akhoi gi leiriba akhoi system se mayam se change tawrokna ba akhoi stakeholder khuding makti gi including praja degi akhoi khuding mana cooperate tawna ba coordination leina ba adegi akhoi masen unity leiba akhoi gi di akhoi masen se amaga hunna ba amana tawre amana hunba right from the leadership akhoi gi leader akhoi gi CM singdegi hore raga makha ta ba phawba da amana tawraga amana thanada ba amana tawraga amana thanada gi masak mayam sina akhoi masen se si yamna maning hanbegi mawong ni aduna hojik su leiri naga singna mamang da akhoi gi South Nagaland haibra North Nagaland piwo da nasibak Nagaland ni amung tawi akhoi ga moiga khatna ba Manipur pikhaba sida somna na Kukilen amung tali sugumma mayam sigi conflict masa singche akhoi manungda maitei gi asoi basu center na khangi naga gi asoi basu center na khangi kuki gi aswan basu center na khangi aswan ma mayam se kuki kan center government na loina paisa leraga moi gi weakness point di asini haiba se moina sabi tharaga sijinare sinnaning ba mawong na center na Manipur si da ura eraga akhoi gi leiriba indigenous khuding mak se masidei si da akhoi se victim oibe wani adona akhoi praja mayam se puksen khoijen tinana akhoi myam se unity leba ma darkar oi aduga akhoi gi su strong leader ama akhoi darkar oi bold enough oiba nepotism yaudaba arbitrariness yaudaba masa khatang khalaga akhoi gi chief minister na masa gi kendra khatang khaladi yara roeba
the whole Manipur ki CM ni and hairaga the whole Manipur se phanaba khanbirakpa ma darkar oi haiba wafam se thamjage